ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯄꯥꯝꯗꯕꯤ ꯃꯅꯦꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯃꯅꯤ ꯀꯧꯕ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯗꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯖꯔꯕꯁꯨ ꯅꯥꯄꯜ ꯌꯥꯎꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯣꯝꯕꯤꯗꯤ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯅꯥꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯑꯍꯜꯅꯤ, ꯊꯣꯏꯅꯥꯎꯅ ꯑꯇꯣꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯣꯏꯃꯨꯛ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯇꯣꯝꯕꯤꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯊꯣꯛꯂꯛꯏ꯫ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯑꯁꯤꯒꯤ ꯉꯥꯁꯤ ꯀꯦꯖꯤ ꯀꯌꯥ ꯇꯥꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ?" ꯄꯣꯠ ꯌꯣꯟꯕꯤ ꯑꯗꯨꯅꯁꯨ ꯉꯥ ꯑꯗꯨ ꯑꯣꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯦꯖꯤ 2 ꯇꯥꯔꯦꯅꯦ ꯏꯕꯦꯝꯃ꯫ ꯄꯩꯁꯥꯕꯨ ꯀꯌꯥꯅꯣ?" "ꯂꯨꯄꯥ 250 ꯈꯛꯇ ꯊꯝꯕꯤꯔꯝꯃꯣ." "ꯁꯦ ꯏꯅꯦ, ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯏꯅꯦ, ꯑꯁꯤꯒꯤ ꯃꯔꯣꯏꯁꯤꯡꯁꯦ ꯃꯌꯥꯟ ꯌꯥꯅꯔꯒ ꯈꯔ ꯄꯤꯕꯤꯔꯛꯑꯣ." ꯄꯣꯠ ꯌꯣꯟꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯅ ꯍꯩꯅꯁꯨ ꯂꯩꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ, ꯊꯨꯠ ꯂꯥꯎꯕ ꯃꯔꯣꯏ ꯈꯔꯁꯤꯗ ꯃꯌꯥꯟ ꯁꯨꯅꯅꯕ ꯄꯤꯔꯛꯎ ꯀꯥꯏꯅ." ꯇꯣꯝꯕꯤꯅ ꯅꯣꯛꯂꯒ, "ꯏꯅꯦ, ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯃꯌꯥꯝ ꯂꯩꯁꯤꯜꯂꯒ ꯆꯥꯕꯤꯅꯕꯒ ꯃꯤ ꯂꯩꯇꯦ." "ꯂꯧꯕꯕꯨꯗꯤ ꯌꯥꯕ, ꯑꯗꯨꯗ ꯁꯨꯝ..." "ꯌꯥꯔꯦ ꯏꯕꯦꯝꯃ, ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯑꯇꯩꯗꯤ ꯂꯧꯔꯔꯣꯏꯗ꯭ꯔꯣ?" "ꯌꯥꯔꯅꯤ ꯏꯅꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯅꯤꯅ, "ꯀꯔꯤ ꯏꯟꯁꯥꯡ ꯑꯣꯏꯅ ꯂꯩꯔꯛꯑꯒꯦ ꯃꯃꯥ?" "ꯑꯣ, ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯛꯑꯦ꯫ ꯁꯤꯁꯦ ꯊꯣꯡꯉꯒ ꯍꯥꯎꯅ ꯆꯥꯊꯣꯛꯑꯁꯤ." "ꯉꯥꯏꯈꯣꯅꯦꯍꯦ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯆꯥꯛꯄꯨ ꯍꯥꯞꯄꯝꯒꯅꯨ ꯍꯥꯏꯔꯝꯃꯤꯅꯦꯍꯦ꯫ ꯊꯕꯛ ꯃꯐꯝꯗ ꯆꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ?" "ꯑꯣ, ꯐꯔꯦ ꯀꯩꯗꯧꯔꯒꯦ, ꯃꯥꯒꯤ ꯏꯟꯁꯥꯡ ꯈꯔ ꯈꯥꯛꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯀꯣꯊꯗꯅ ꯂꯩꯔꯦ." "ꯍꯥꯏ, ꯀꯣꯊꯕ ꯅꯠꯇꯦꯅꯦ, ꯁꯨꯝ ꯍꯥꯏꯕꯅꯤ ꯅꯪꯁꯨꯕ. ꯈꯤꯇꯪ ꯍꯥꯏꯕ ꯌꯥꯗꯦ? ꯏꯁꯧꯒ ꯏꯔꯥꯡꯒ ꯑꯃꯨꯛ ꯇꯣꯏꯕ ꯇꯜꯂꯤꯍꯦ." "ꯑꯣ, ꯇꯜꯂꯗꯤ ꯍꯥꯏꯔꯛꯑꯅꯨ ꯑꯩꯉꯣꯟꯗ." ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯅꯤꯅ, "ꯋꯥ ꯑꯃꯇꯒ ꯍꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦꯗ, ꯏꯁꯧꯒ ꯏꯔꯥꯡꯒ, ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ." "ꯑꯣ, ꯑꯗꯨꯗꯅꯦ ꯉꯥꯡꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ, ꯊꯕꯛꯁꯦ ꯃꯇꯦꯡ ꯈꯤꯇ ꯇꯧꯕꯤꯔꯔꯣ ꯂꯥꯛꯑꯣ." "ꯑꯣ, ꯂꯥꯛꯆꯔꯦ ꯁꯅꯥ ꯏꯕꯦꯝꯃ." ꯁꯣꯝꯗꯅ ꯂꯦꯝꯕꯗꯨ ꯂꯥꯏꯖꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯦꯝꯕꯅ, "ꯀꯩꯗꯧꯔꯒꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ." "ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ?" "ꯇꯥꯂꯦꯝꯕ, ꯑꯩ ꯍꯧꯖꯤꯛ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯤ. ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯦ." "ꯑꯩꯕꯨꯗꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯗꯧ ꯂꯩꯔꯦ. ꯑꯗꯨꯗ ꯏꯅꯥꯛꯇ ꯌꯥꯝꯅ ꯊꯝꯅꯤꯡꯂꯕꯗꯣ." "ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯅꯣꯡꯃꯒꯤ ꯎꯍꯧꯗ꯭ꯔꯗꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ?" "ꯌꯥꯔꯦꯀꯣ, ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯇꯣꯔꯦ. ꯑꯗꯣ ꯇꯥꯂꯦꯝꯕ, ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯂꯕ ꯀꯥꯟꯗ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ? ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯥ? ꯑꯩꯅ ꯋꯥꯁꯛꯂꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕꯗ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯀꯥꯟ ꯑꯩꯅ ꯅꯪꯕు ꯃꯤꯔꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯁꯅꯨ." "ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯐꯠꯇꯦ, ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ." "ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤꯅ, "ꯍꯩ, ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ? ꯑꯩꯁꯦ ꯆꯥ ꯑꯝꯇꯗꯤ ꯊꯛꯅꯤꯡꯉꯤꯗ. ꯍꯣꯇꯦꯜꯗ ꯊꯛꯂꯒꯦ ꯍꯥꯏꯅ ꯆꯠꯂꯨꯕꯅꯤ. ꯍꯣꯇꯦꯜ ꯐꯝꯕꯤꯗꯣ ꯅꯥꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯊꯣꯡꯒ ꯑꯝꯇ ꯍꯥꯡꯍꯧꯗꯦꯅꯦ. ꯄꯨꯡꯁꯤꯁꯨ ꯌꯧꯅ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ." "ꯍꯥꯏ ꯃꯃꯥ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ?" ꯇꯣꯝꯕꯤ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯀꯔꯤꯅꯣ? ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯆꯥꯗꯣ ꯊꯛꯅꯤꯡꯂꯕꯗꯤ ꯀꯣꯛ ꯆꯪꯉꯒ ꯂꯣꯜꯂꯒ ꯊꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩ ꯑꯗꯨꯝ ꯉꯥꯏꯗꯅ ꯂꯩ." "ꯀꯅꯥꯅ ꯉꯝꯖꯒꯕꯅꯣ? ꯃꯧ ꯑꯅꯧꯕꯤꯁꯨ ꯅꯠꯇꯅ ꯍꯅꯨꯔꯕꯤ ꯑꯩꯅ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯦ. ꯅꯆꯥꯁꯤꯡꯁꯤꯁꯨꯅꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦ. ꯑꯗꯨꯅꯗꯤ ꯈꯔ ꯆꯥ ꯈꯔ ꯆꯥꯗ ꯇꯧꯕ ꯇꯥꯕ. ꯃꯣꯏ ꯄꯥꯕꯨꯡꯁꯨꯅꯤ, ꯅꯆꯥꯁꯤꯡꯁꯤꯅ ꯍꯥꯏꯕꯗ ꯌꯥꯏ. ꯍꯅꯨꯕꯤ ꯑꯩꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯇꯧꯔꯒ ꯆꯥꯅꯤ ꯍꯥꯏꯗꯅ ꯆꯥꯔꯤꯗꯣ ꯅꯣꯏꯁꯨ ꯑꯉꯛꯄꯅꯤ." ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯅꯥꯎ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯅꯥꯎꯅ, "ꯀꯩꯅꯣ ꯏꯃꯥ, ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯧꯅ ꯈꯣꯡꯉꯤꯗꯨꯕꯣ? ꯀꯔꯤꯃꯨꯛ ꯍꯥꯏꯅꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯒ?" "ꯏꯆꯥꯗꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗ. ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯀꯥꯟꯁꯤꯗ ꯍꯧꯒꯠꯂꯛꯂꯒ ꯑꯆꯨꯝꯕ ꯁꯥꯗꯅ ꯍꯥꯏꯔꯤꯅꯤꯅꯦ." "ꯌꯥꯔꯦꯕ ꯏꯃꯥ, ꯇꯣꯛꯑꯣ. ꯊꯣꯏꯅꯥꯎ, ꯅꯪꯁꯨ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔో?" "ꯍꯣꯏ ꯇꯥꯆꯧ." "ꯏꯃꯥ, ꯆꯥꯛ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ. ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯀꯦ." ꯇꯣꯝꯕꯤꯅ ꯃꯊꯕꯥꯛ ꯌꯩꯔꯒ, "ꯍꯔꯦ, ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ, ꯏꯃꯥꯒꯤ ꯑꯇꯣꯝꯕ,
이마기 아चौबा ngaiko ima wa haigi ngasidine chap chabi wari ama sanagadabani imungsida leiriba misi kayano aikhoi mari khaktani adusu nupi ithanda hanurabi khuirabi aina noigi seba tawgadabase kayam wali hayuni khomo bana chinsingdo aina cha ising thong thaklaga noina hauna charibado namaidu ikaidabraba nateda nakoisa angang machaso amata natre aina haibadi hainaba som ngaise karigino haibanida nasana sana ne hainara natragana ne imana oina ikhut chabi imaw ama thiro haibro adugi wadu dine ta chawdu hai mane yumsigi ahal natro aina ta chaw kalaga kamaina pitiyo haino yare ima gi apamado nacha khangjari nacha na phana na batawrage haigumada ta chaw imana haibaso haibani ta chawgi leiradi ko kusala odana wa yamna danaba imana numit kudingi irang to buse ta chawbu ta bangam libro hai ngaiko yum sida nupi ama khaktang pusila o haibagi damakta noi masel inari ni ne to yare noi ne yadrabani ne ipa ne hek nama atombi ama pusila ko tabani wa yamna dan chalo na thausin do tongnaru lembaga thoinawgadi jangkhre tombi na sauna moi pabungi sibu aibu karim na biribaro hanu thangda iranga tawradana ai ama leina atopa nupi pusalakani kaina hairidu ba aibu yam thirabo phajaba nupi pama iraba haima nangdi na hangkai khangnamdi oire mingsilga do amta yengdrabo nangbo aina paisa paiba nupa oirambagi thiresu na sakto sanali kona leitenglabani na khara yengba yabai wani kanagumba lairaba amadaga nayum palamnabadi na sakto sagolu khrabini ne mandoise yare makhoi pabu ai sibu laisari kanda yam thirakpagi mawongda aigi phajaraba saksida natro ngaudana kuitantana khibado aigi haktakta natro nakalapta huina chikhibado haujiktabo ahal oisalakpagi khara khuibasida haiba yani haina panghaida hainuda as ai khoidoksam saugolida chaga amata pitha oi khangni sauramlaga imung jangkhre manina hai yengone masinu pise cha glass amada thagge tawbasi phanglaroi khangi ase hairamduna maso thongalomda thokre somda so laijado phi kanna sari mama ibe mame leina bema nangi phidu bu kayam walige ngasai ayuktagi ni nangna leptana sari waramani ne ngahak potharo la yamde loirani da sibu loiradi ama mo hoba yarani adoima ibungogi mingchan bagi haibadudi paisa leirabo aingonda kharasu leiramgani ima da su khara lei napa hoigi su thabak subagi paisa do ngasi pirakani hairam maduna ne adum konarani da ichagi wina tungsilo nupi haibasidi ne nongma natraga nongmadi soidana yumnak sagai onggadawriban maram maduna nangi su khandaba yade adu oiresu tawdaba yadaba thabaktadi tangai phadana puthokdaba yadabani hoida icha sidi nangi su matam yorakani imana loina tawbiganida parina ima iche aigi lairik tambagi ming chalo habado kamaina tawrage awai palai kharasu leidaba yararoi horene imaga chalo aduga mingdusu chalamo awai palai dusu leiruro asengbagiro iche hoine asengbani adudi ai irulu zarurage horendi bazaar chatoinina mama ibe mana noklaga hoi luzaruro hainari ngai tanja aduda thongalomdagi thaja changlai laijana haima thaja nang lairo lao jango sida phamula meleina isa thajala idana lao sida phamula nataga na khoi ani wari sanaramu ima maningi inkholdagi ne horen kaithel da punanaba mana masing khajikta hekdukhige hoima kai lege asamngana talembado aina lambida halakpada thengnai o noini yuna phamdo adudane nangdo amta bothopiro na laini aisu marupki paisa piba chatoini ado nangam da thopiro cho ai paisa se amta pirukhige lottery sutai horen daw yatana ko phaujila adi nangi su kaino malai bidoini ado ai pungse yadre nang thoro ko
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯋꯥꯈꯜꯗ ꯈꯟꯖꯩ, ꯉꯔꯥꯡꯅ ꯉꯁꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ꯫ ꯍꯣꯏꯗ, ꯏꯃꯥ ꯎꯗ꯭ꯔꯤꯀꯥꯟꯁꯤꯗ ꯉꯥꯏꯍꯥꯛ ꯐꯠ ꯂꯥꯎꯅ ꯊꯣꯛꯎꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯂꯥꯏꯖ ꯐꯤ ꯃꯇꯦꯛ ꯑꯃ ꯌꯥꯟꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯎꯔꯦ ꯂꯦꯝꯕꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯊꯥꯖ ꯆꯪꯁꯤꯟꯗꯨꯅ꯫ ꯇꯥꯂꯦꯝꯕ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯊꯥꯖꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯉꯝꯕ꯭ꯔꯣ? ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ? ꯉꯔꯥꯡꯗꯤ ꯂꯥꯛꯑꯔꯣꯏ ꯊꯕꯛ ꯂꯩꯅ ꯍꯥꯏꯔꯝꯃꯒ꯫ ꯂꯥꯏꯖ, ꯑꯩ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯀꯩ ꯃꯊꯥꯅꯣ ꯍꯥꯏꯁꯦ? ꯌꯨꯝꯗ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯏꯁꯧꯒ ꯏꯔꯥꯡꯒ ꯅꯨꯄꯤ ꯄꯨꯁꯜꯂꯛꯇꯦ ꯍꯥꯏꯗꯅ꯫ ꯃꯥꯗꯣ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯃꯧ ꯄꯥꯝꯃꯤꯁꯤꯅꯤ꯫ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯗꯤꯅꯦ ꯏꯃꯥꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ, ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯤ, ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯪꯗꯤ ꯈꯥꯡꯕꯤꯀꯣ, ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ꯫ ꯂꯥꯏꯖ, ꯐꯥꯒꯤ ꯇꯧ, ꯑꯩꯒꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯇꯥꯂꯦꯝꯕ, ꯑꯩꯁꯨ ꯈꯪꯉꯤ, ꯄꯨꯝꯅꯃꯛ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ꯫ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕ꯫ ꯑꯗꯨ ꯑꯗꯨꯝ ꯈꯜꯂꯤꯀꯥꯟꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯔꯣꯏꯁꯦ ꯍꯥꯏꯔꯣ? ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯇꯛꯃꯟꯕꯗꯒꯤ ꯂꯥꯏꯖꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯅꯤꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯗꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯑꯗꯨ ꯃꯉꯥꯏ, ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯅꯤ ꯇꯥꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ 3 ꯆꯠꯇꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯂꯦ꯫ ꯇꯣꯝꯕꯤꯗꯤ ꯃꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤ꯫ ꯃꯅꯤꯅ ꯋꯥ ꯍꯥꯏꯕꯒ ꯇꯥꯗꯈꯩ ꯃꯅꯤꯗꯤ ꯁꯣꯝꯗ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯍꯣꯔꯦꯟ ꯃꯥꯅ ꯑꯥꯗ ꯆꯠꯂꯒ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯥꯒꯤ ꯁꯛꯇꯥꯃꯛ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯒꯤ ꯑꯍꯜꯁꯤꯡꯅ ꯑꯣꯟꯊꯣꯛꯅꯁꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯈ꯭ꯔꯕ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯝ ꯊꯣꯛꯂꯕ? ꯃꯧꯒꯤ ꯌꯨꯝꯗ ꯎꯕꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗꯗ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯋꯥ ꯈꯔꯤꯛꯇꯪꯗꯤ ꯃꯦꯜꯍꯧꯒꯦ ꯇꯧꯕꯁꯨ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝꯒ ꯂꯩꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯃꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯔꯥꯛ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡ ꯏꯐꯥ ꯐꯥꯗꯅ ꯋꯥꯔꯤ ꯇꯧꯏ꯫ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ, ꯀꯔꯤꯕꯨ ꯊꯣꯛꯅꯕ? ꯃꯄꯥꯟꯗꯁꯨ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯐꯝꯗꯨꯅ ꯍꯣꯔꯦꯟ ꯀꯩꯅꯥꯅ ꯏꯟꯅꯅꯕ ꯐꯤ ꯑꯗꯨ ꯇꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯋꯥ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯁꯈꯤ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯃꯧꯁꯤꯕꯨ ꯃꯁꯛ ꯀꯝꯗꯧꯒꯦ? ꯃꯅꯦꯝ ꯑꯩꯒꯤ ꯃꯃꯧꯅꯤ ꯍꯥꯏꯕꯗ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯕ꯭ꯔꯥꯕ? ꯆꯥꯅꯩꯗ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯃꯃꯧꯅꯤ ꯍꯥꯏꯕꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇ꯭ꯔꯦ꯫ ꯇꯣꯝꯕꯤ ꯅꯣꯛꯆꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ, ꯍꯩ ꯂꯩꯁꯥꯕꯤꯁꯤꯡ, ꯆꯥꯅ ꯊꯛꯅꯅꯕꯗꯣ ꯈꯔ ꯐꯖꯍꯜꯂꯨꯀꯣ, ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯥꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨꯅꯦ ꯑꯆꯝꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏꯗꯣꯏꯅꯤ꯫ ꯄꯩꯁా ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯣꯏꯅꯅꯦ ꯍꯦꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯦ ꯇꯣꯝꯕꯤ, ꯅꯣꯏꯒꯤ ꯃꯧꯒꯤ ꯃꯄꯥꯝꯗꯨꯕꯨ ꯄꯩꯁꯥꯒ ꯄꯥꯏꯕ꯭ꯔꯣ? ꯇꯣꯝꯕꯤꯅ ꯈꯪꯁꯨ ꯈꯪꯗꯅ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯈꯨꯄꯥꯏ ꯑꯃꯅꯤ, ꯑꯩꯈꯣꯏꯅ ꯄꯥꯏ ꯍꯥꯏꯔꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ꯫ ꯃꯌꯨꯝꯒꯗꯣ ꯌꯦꯡꯈꯠꯂꯤꯉꯩ ꯂꯣꯏꯕ ꯅꯥꯏꯗꯦꯌꯦ, ꯉꯛꯂꯤ ꯅꯥꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯁ, ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏꯗꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤꯅꯦ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ, ꯁꯤꯒꯨꯝꯕꯁꯦ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯇꯕ꯫ ꯑꯣ ꯏꯕꯦꯝꯃ, ꯉꯥꯏꯕꯗ ꯀꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ꯫ ꯇꯣꯝꯕꯤ ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤ ꯉꯥꯡꯕꯒ ꯅꯣꯛꯄꯒ ꯇꯧꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯃꯃꯥꯏ ꯑꯗꯨ ꯈꯪꯁꯨꯛ ꯁꯨꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯃꯌꯥꯝꯗ ꯍꯥꯏꯔꯨꯔꯤꯕ ꯋꯥꯁꯤꯡꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯇꯣꯝꯕꯤ ꯈꯪꯁꯥꯎ ꯁꯥꯎꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯝꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥ ꯍꯥꯏꯅꯍꯧꯏ꯫ ꯂꯥꯏꯖ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯔꯣꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯈꯪꯕꯅ ꯆꯣꯞꯄ ꯌꯥꯗꯦ ꯈꯟꯗꯨꯅ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯜꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯅꯤꯅ, ꯍꯥꯏ, ꯀꯩꯗꯧꯔꯦ ꯃꯃꯥ? ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯃꯤ ꯑꯇꯩꯗꯤ ꯂꯥꯛꯄꯁꯨ ꯎꯗꯦ, ꯅꯪꯕꯨ ꯃꯧꯒꯤ ꯃꯌꯨꯝꯗꯒ ꯆꯪꯉꯛꯇ꯭ꯔꯕꯣ? ꯀꯩꯗꯧꯕꯩ ꯆꯪꯗꯣꯏꯅꯣ? ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯪꯍꯥꯠ ꯍꯥꯠꯄ ꯉꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧꯔꯣ? ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯌꯨꯝꯗꯥ ꯀꯩꯗꯥꯗꯨꯒ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯅꯆꯥꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ?
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯛꯇꯅ ꯀꯧꯊꯣꯔꯛꯏ꯫ ꯍꯩ, ꯏꯃꯥꯒꯤ ꯂꯦꯝꯁꯨ ꯂꯦꯝꯗꯅ ꯂꯦꯝꯕ ꯁꯥꯕ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ? ꯅꯅꯥꯗꯨ ꯇꯥꯕ꯭ꯔꯣ? ꯅꯇꯨ ꯑꯍꯩꯕꯤꯗꯨꯅ ꯃꯦꯟꯁꯤꯜꯂꯝꯂꯕ꯭ꯔꯣ? ꯂꯦꯝꯕꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯏꯗꯨꯕꯣ? ꯏꯁ, ꯏꯆꯥꯗꯤ ꯆꯥꯎꯔꯕꯅꯤꯅ ꯃꯃꯥꯗꯒ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯈꯨꯝꯃꯤꯅꯦ ꯍꯥ? ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅ ꯐꯥꯎꯕꯗ ꯃꯃꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯁꯦ ꯃꯁꯛ ꯈꯪꯗꯕꯅꯦꯕ꯫ ꯑꯩꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯫ ꯉꯁꯤꯅꯦ ꯅꯃꯥ ꯑꯩꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯏ ꯄꯦꯜꯂꯣꯀꯣ, ꯅꯣꯏ ꯄꯦꯜꯂꯣ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯀꯥꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯄꯤ꯫ ꯍꯩ, ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕ꯫ ꯁꯤꯗꯕꯨ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯈꯤꯕꯗꯨ ꯅꯪꯁꯨ ꯇꯥꯁꯤꯟꯅꯗꯦ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯪꯅ ꯌꯥꯝꯅ ꯈꯪꯕ ꯁꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯒꯤ ꯗꯁꯥꯅꯤ꯫ ꯅꯪ ꯅꯁꯥꯒꯤ ꯅꯔꯥꯟ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ꯫ ꯀꯞꯀꯦꯁꯨꯅꯦ ꯑꯥꯋꯥꯏꯗ ꯀꯞꯄꯨꯆꯣ꯫ ꯁ꯭ꯋꯥꯏꯗꯅꯦ ꯄ꯭ꯔꯦꯝ ꯄꯣꯛꯊꯔꯛꯑꯅꯨ꯫ ꯑꯣ, ꯇꯥꯔꯨꯏꯌꯦ ꯅꯣꯏꯗꯤ ꯀꯅꯥꯝꯇ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯆꯥꯁꯨ ꯉꯥꯏ ꯃꯄꯥꯁꯨ ꯉꯥꯏ꯫ ꯏꯃꯥ, ꯍꯥꯟꯅꯗꯤ ꯅꯨꯄꯤ ꯄꯨꯁꯜꯂꯣ ꯄꯨꯁꯜꯂꯣ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ, ꯍꯧꯖꯤꯛꯅ ꯀꯞꯄꯤꯗꯨꯅ ꯀꯔꯤꯒꯤ? ꯍꯩꯒꯗ, ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯅꯕꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅ ꯏꯃꯧ ꯑꯣꯏꯅꯤꯡꯗꯣꯏꯅꯣ? ꯑꯩꯅ ꯄꯥꯝꯕꯗꯤ ꯄꯩꯁꯥ ꯄꯥꯏꯕꯤ ꯃꯁꯛꯁꯨ ꯐꯖꯕꯤ ꯄꯥꯝꯂꯤꯕꯅꯤ꯫ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯀꯩꯅꯦꯅ ꯍꯥꯏꯔꯝꯗꯣꯏꯅꯣꯕ? ꯑꯩꯒꯤ ꯏꯖꯠꯁꯨ ꯑꯃꯠꯇ ꯌꯦꯡꯗꯕ꯫ ꯍꯌꯦꯡꯃꯛ ꯆꯠꯂꯨ, ꯅꯨꯄꯤꯗꯨꯗ ꯄꯩꯁꯥ ꯀꯌꯥꯅꯣ ꯄꯤꯔꯨꯆꯣ꯫ ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯂꯦꯝꯕꯅ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗ ꯏꯃꯨꯡ ꯆꯪꯈꯤ꯫ ꯃꯅꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯔꯣꯝ ꯍꯧꯈꯤ꯫ ꯇꯣꯝꯕꯤꯅ ꯌꯥꯗ꯭ꯔꯕꯁꯨ ꯂꯦꯝꯕ ꯑꯃꯗꯤ ꯂꯥꯏꯖ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯔꯝꯗꯦ꯫ ꯂꯦꯝꯕꯁꯨ ꯃꯃꯥꯒꯤ ꯅꯤꯡꯉꯥꯏ ꯈꯪꯕꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯂꯥꯏꯖꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯈꯨꯔꯨꯝꯖꯩ꯫ ꯂꯣꯏꯔꯕ ꯀꯥꯟꯗ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ꯫ ꯕꯥꯕꯥ, ꯆꯥ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯗ ꯊꯝꯃꯨ꯫ ꯏꯕꯨꯡꯉꯣꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ? ꯍꯣꯏ ꯕꯥꯕꯥ, ꯃꯁꯥ ꯁꯦꯡꯇꯣꯛꯍꯧꯔꯤꯌꯦ꯫ ꯇꯣꯝꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯥꯏꯖꯅ꯫ ꯏꯃꯥ, ꯁꯦ ꯏꯃꯥꯒꯤꯁꯨ ꯆꯥ꯫ ꯍꯩ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩ ꯆꯥ ꯊꯛꯏ ꯍꯥꯏꯒꯦ? ꯑꯗꯨꯒꯨꯝꯕ ꯆꯥꯗꯨꯗꯤꯅꯦ ꯅꯣꯏ ꯅꯃꯥ ꯅꯄꯥꯗꯣ ꯑꯗ ꯄꯤꯊꯧꯆꯣ꯫ ꯍꯩ, ꯃꯃꯥ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯏꯃꯧꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯊꯛꯅꯤꯡꯗ꯭ꯔꯒ ꯊꯛꯅꯤꯡꯗꯦꯅ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯅ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ? ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯏꯕꯨꯡꯉꯣꯁꯨ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏ? ꯍꯣꯏ ꯕꯥꯕꯥ꯫ ꯍꯩꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ, ꯅꯪꯅ ꯍꯩꯕꯁꯦ꯫ ꯃꯄꯥꯟ ꯊꯣꯡꯗꯅ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ, ꯃꯅꯨꯡꯗꯅ ꯇꯤꯟ ꯆꯪꯂꯤꯕ ꯑꯩꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯕꯖꯥꯠꯅꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯁꯨꯅꯤ꯫ ꯏꯁ ꯏꯁ, ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯗꯅ꯫ ꯑꯣ, ꯁꯨꯝꯈ꯭ꯔꯦ ꯁꯨꯝꯈ꯭ꯔꯦ, ꯏꯆꯥꯁꯨ ꯏꯋꯥꯁꯨ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦ꯫ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯩꯍꯧꯗꯕ ꯑꯩꯈꯣꯏꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗꯀꯣ꯫ ꯑꯩ ꯃꯃꯥ, ꯅꯪꯁꯦ ꯌꯥꯝ ꯃꯥꯟꯕ ꯑꯃ ꯂꯩꯔꯦꯕꯣ꯫ ꯃꯣꯏꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯗꯒ ꯌꯥꯎꯕꯤ ꯐꯠꯇꯕ ꯁꯥꯕꯗꯣ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯦ꯫ ꯗ꯭ꯔꯃꯥ ꯑꯣꯏꯅ ꯌꯥꯎꯔꯒꯦꯔꯣ ꯅꯪꯕꯣ? ꯏꯁ ꯏꯁ, ꯅꯪꯅꯒ ꯀꯨꯝꯃꯗꯤ ꯐꯖꯗꯣꯏꯖꯥꯠꯅꯤ꯫ ꯑꯍꯥꯟꯕ ꯀꯨꯝꯕꯗꯅꯤ ꯅꯪꯅ ꯐꯥꯎꯗꯣꯏꯁꯦ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ꯫ ꯅꯃꯧ ꯅꯨꯄꯤꯁꯤꯒꯤ ꯍꯥꯀꯟꯗ ꯑꯩꯁꯦ ꯐꯠꯇꯕꯤ ꯇꯥꯍꯜꯂꯤꯅꯦꯕ꯫ ꯐꯩ ꯐꯩ, ꯑꯗꯨꯕꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ, ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯍꯣꯠꯅꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ, ꯌꯥꯅ ꯌꯥꯅꯅꯕ, ꯉꯝꯅ ꯉꯝꯅꯅꯕ꯫ ꯑꯩꯈꯣꯏꯗꯗꯤ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ꯫ ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏ ꯀꯅꯥꯝꯇ ꯌꯥꯎꯕꯤꯌꯨ ꯍꯥꯏꯈꯤꯗꯦ꯫ ꯑꯩꯅ ꯉꯝꯅꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯇꯣꯝꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯑꯩꯒꯤ ꯆꯥꯛꯀꯗꯣ ꯍꯥꯞꯀꯅꯨ ꯍꯥꯏ, ꯃꯥꯅ ꯊꯣꯡꯕ ꯆꯥꯛꯀ ꯑꯩ ꯆꯥꯔꯣꯏ꯫ ꯂꯦꯝꯕꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯊꯕꯛ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯦꯝꯕꯅ, ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯀꯔꯤ ꯂꯩꯔꯣ ꯍꯥꯏꯅꯣ? ꯌꯥꯔꯅꯤꯌꯦ ꯃꯣꯏꯊꯥꯗ, ꯀꯩꯁꯨ ꯂꯩꯕꯤꯔꯛꯑꯅꯨ꯫ ꯑꯗꯣ ꯅꯪ ꯏꯃꯥꯅ ꯉꯥꯡꯉꯁꯨ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯗꯕꯅꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯗ꯭ꯔꯕꯗꯤꯅꯦ ꯄꯪꯉꯥꯡꯗ ꯉꯥꯡꯕꯅꯤ꯫ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ꯫ ꯀꯔꯤꯒꯤ ꯑꯩꯅ ꯑꯗꯨꯝꯅ ꯈꯟꯒꯗꯧꯔꯤꯕꯅꯣ ꯃꯣꯏꯊꯥꯗ? ꯏꯃꯥꯅ ꯉꯥꯡꯕꯗꯤ ꯉꯥꯡꯖꯁꯅꯨ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯗ ꯉꯥꯡꯕꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯐꯝ ꯊꯣꯛꯄꯅꯣ? ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯂꯥꯏꯖ, ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕ, ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫
ꯅꯪꯅ ꯗꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯃꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯆꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯇꯣꯝꯕꯤꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯕ ꯃꯈꯩ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯂꯤ ꯆꯥꯎꯕꯤꯅ ꯏꯆꯦ ꯇꯣꯝꯕꯤꯌꯥ ꯅꯃꯧ ꯅꯨꯄꯤꯗꯨ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯇꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯗ ꯐꯖꯤꯟꯅꯔꯤꯕꯅꯤ ꯃꯥꯒꯤꯗꯣ ꯄꯣꯠ ꯑꯃ ꯂꯩꯕꯗꯅꯦ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯄꯤꯖꯅꯤꯡꯄꯣꯠꯇꯦ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯆꯥꯈꯤꯒꯗꯧꯔꯤꯕꯅꯤ ꯐꯤꯔꯣꯜꯃꯛꯇ ꯁꯨꯔꯁꯨ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯂꯩꯕ꯭ꯔꯥ ꯁꯨꯕꯤꯍꯧꯒꯦ ꯍꯥꯏꯅꯅꯦ ꯅꯣꯡꯃꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯕ ꯍꯅꯨꯕꯤ ꯈ꯭ꯋꯥꯡ ꯀꯣꯟꯕꯤ ꯑꯩꯅꯅꯦ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯩꯃ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯇꯣꯝꯕꯤ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯍꯥꯏꯅꯩꯌꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯣ ꯍꯣ ꯏꯆꯥꯁꯨ ꯏꯋꯥꯁꯨ ꯀꯩꯝꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯧꯁꯤꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯉꯤ ꯀꯔꯤ ꯄꯣꯠꯁꯤꯡꯕꯨ ꯇꯧꯁꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦꯗ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯣꯏꯅꯗꯤꯅꯦ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤꯅꯦ ꯌꯨꯝꯗꯕꯨ ꯂꯩꯕꯨ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯏꯆꯥ ꯑꯇꯣꯝꯕꯒꯤ ꯈꯜꯂꯒ ꯂꯩꯔꯕ ꯍꯥꯏꯕꯗꯨꯅꯤ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯥꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯏꯆꯦ ꯑꯄꯣꯛꯄ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯅꯕꯨ ꯃꯅꯦꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯇꯧꯔꯤꯗꯨꯕꯣ ꯃꯁꯛꯇꯒ ꯌꯦꯡꯕꯗꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪ ꯇꯞꯄ ꯃꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯃꯅꯨꯡꯗꯅ ꯇꯤꯟ ꯆꯪꯕꯤ ꯑꯣꯏꯔꯝꯃꯤꯗꯅ ꯑꯗꯣ ꯏꯆꯦ ꯇꯣꯝꯕꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜꯅ ꯁꯣꯏꯔꯁꯨ ꯅꯆꯥ ꯑꯇꯣꯝꯕꯒꯤꯗꯤ ꯁꯣꯏꯗꯅꯕ ꯅꯪꯅ ꯆꯠꯇꯨꯅ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧ ꯑꯃ ꯊꯤꯌꯨꯀꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯣꯏꯕ ꯃꯣꯠꯁꯨ ꯃꯥꯟꯅꯕ ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯁ ꯀꯥꯟꯅꯗꯦ ꯆꯥꯎꯕꯤ ꯅꯪꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯅꯅꯦ ꯍꯦꯛꯇ ꯊꯤꯔꯒꯦ ꯑꯗꯣ ꯅꯣꯏꯔꯣꯝꯗꯒꯤꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯄꯩꯁా ꯄꯥꯏꯕ ꯃꯁꯛꯁꯨ ꯐꯖꯕ ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯣ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯦꯛꯇ ꯆꯠꯇꯨꯅꯅꯦ ꯍꯥꯏꯅꯔꯗꯕꯅꯤ ꯑꯣ ꯏꯆꯦꯅꯕꯨ ꯄꯥꯝꯂꯕꯗꯤꯅꯦ ꯑꯃꯗꯤ ꯂꯩꯌꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯤ ꯄꯩꯁꯥꯒꯗꯤ ꯈꯨꯄꯥꯏ ꯑꯃ ꯃꯆꯥꯅꯨꯄꯤꯗꯨꯁꯨꯅꯦ ꯃꯁꯛꯀꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯃꯇꯣꯝꯇꯁꯨ ꯄꯣꯛꯄꯅꯤ ꯏꯆꯦꯅꯕꯨ ꯄꯥꯝꯂꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯁꯤ ꯑꯩꯁꯨ ꯌꯥꯎꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯌꯥꯅꯤꯗ ꯏꯆꯦꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯀꯣ ꯈꯨꯜꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯁꯤꯗꯕꯨ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯛꯇ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯍꯩꯃ ꯑꯁꯦꯡꯕꯩꯔꯣ ꯆꯥꯎꯕꯤꯅ ꯍꯥꯏꯗꯨꯕꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯁꯤ ꯍꯣꯏ ꯏꯆꯦ ꯍꯌꯦꯡ ꯂꯥꯛꯄꯤꯔꯣ ꯑꯩꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯒꯦ ꯑꯁꯨꯝꯅ ꯇꯣꯝꯕꯤꯗꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯃꯅꯤꯅ ꯉꯁꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯎꯏꯗ ꯀꯩ ꯂꯩꯔꯦ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯔꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯀꯔꯤꯅꯣ ꯇꯝꯃꯣꯗꯅ ꯇꯥꯔꯁꯤꯅꯦ ꯍꯌꯦꯡꯗꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯡꯕꯒꯤ ꯏꯃꯧ ꯍꯥꯏꯕ ꯆꯠꯀꯗꯧꯔꯤ ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯕꯅꯤ ꯑꯦ ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯇꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯀꯗꯧꯔꯤꯕ ꯑꯣ ꯑꯋꯥꯡꯒꯤ ꯆꯥꯎꯕꯤꯗꯣ ꯃꯥꯒ ꯈꯪꯅꯩ ꯍꯥꯏ ꯄꯩꯁꯥꯒꯁꯦ ꯈꯨꯄꯥꯏ ꯑꯃꯅꯤ ꯍꯥꯏꯔꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯊꯟꯇ ꯄꯣꯛꯑꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯌꯦꯡꯅꯕꯗ ꯅꯣꯞꯄꯔꯣꯏ ꯍꯥꯏ ꯅꯆꯥ ꯑꯇꯣꯡꯕꯒꯤ ꯋꯥꯁꯨ ꯇꯥꯗꯅ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯃꯤꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯃꯣ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯆꯠꯂꯣ ꯑꯝꯇ ꯍꯥꯏꯗꯣꯛꯎꯁꯨ ꯅꯆꯥ ꯑꯇꯣꯡꯕ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯄ ꯇꯥꯏ ꯑꯩꯅꯕꯨ ꯋꯥ ꯑꯃꯈꯛ ꯍꯥꯏꯔꯕ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯁꯦ ꯑꯩꯒꯤ ꯈꯛꯇ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤꯁꯨ ꯌꯥꯎꯔꯤꯅꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯀꯔꯤ ꯌꯥꯎꯔꯤꯕ ꯑꯣ ꯅꯃꯧ ꯅꯨꯄꯤ ꯄꯩꯁా ꯄꯥꯏꯕꯤꯗꯣ ꯂꯥꯛꯑꯒꯅꯦ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄꯔꯣꯏꯌꯦ ꯃꯤꯔꯛ ꯇꯤꯟꯕꯗꯁꯨ ꯅꯃꯥꯏꯗꯣ ꯄꯥꯛꯅ ꯇꯤꯟꯗꯣꯏꯕ ꯈꯪꯉꯕ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯃꯃꯥ ꯅꯆꯥ ꯑꯇꯣꯝꯕꯅꯅꯦ ꯌꯥꯔꯛꯂꯕꯗꯤ ꯐꯩ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯏꯁꯧꯅꯤ ꯅꯪꯅ ꯑꯃꯨꯛ ꯂꯥꯡꯗꯣꯏꯁꯦ ꯑꯣ ꯍꯅꯨꯕꯥ ꯅꯆꯥ ꯑꯇꯣꯝꯕꯒꯤ ꯃꯒꯨꯟꯗꯤꯅꯦ ꯃꯃꯥ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯛꯀꯗꯕ ꯂꯩꯔꯦ ꯈꯨꯅꯨꯡ ꯆꯨꯕꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯦꯞꯄꯤꯌꯨ ꯃꯤꯅ ꯎꯁꯤꯠꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ ꯍꯥꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯃꯨꯛ ꯍꯤꯒꯥꯏ ꯋꯥ ꯇꯧꯔꯛꯑꯒꯦ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯅꯪꯅ ꯁꯨꯌꯥꯝ ꯇꯥꯊꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯣꯡꯃꯗ ꯅꯪꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯃꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯠꯇꯅ ꯌꯦꯡꯈ꯭ꯔꯕ꯭ꯔꯣ ꯃꯥꯅ ꯀꯅꯥ ꯑꯃꯠꯇꯗꯁꯨ ꯀꯥꯏꯖꯗꯕ ꯋꯥ ꯑꯅꯤ ꯁꯨꯅꯁꯨ ꯉꯥꯡꯖꯗꯕ ꯏꯃꯧꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯁꯣꯏꯗꯅ ꯅꯤꯡꯉꯝꯍꯧꯔꯣꯏꯀꯣ ꯏꯃꯨꯡ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯑꯍꯜ ꯂꯃꯟ ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯄ ꯏꯃꯨꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯁꯣꯏꯔꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ ꯑꯗꯨꯇꯅ ꯌꯨꯝ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝꯗ ꯃꯤꯇꯥꯗꯨꯅ ꯂꯩꯔꯒ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯅꯤ ꯑꯔꯪ ꯑꯔꯥꯛꯇ ꯌꯥꯝꯅ ꯉꯥꯎꯒꯅꯨꯀꯣ ꯃꯃꯥ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ
Sidagi ahenba laytabani. Nangna sel paire haidunasu nungsibabu lainingba matamda layba yadabani. Madu khanguko. Nungshibadine lukmaida haptuna kaithelda khak yondabani. Wahai kharase haramduna mani changki. Ngasaidagi mapuroibana hariba wagado tadaba makai. Hayingdi mau haiba chattoini haiduna macha tomba halakpa ngaiduna layri. Laijasu imungdagi thoraktuna laigi kolik adu lawshili. Mana tawriba thabaktu kadaida kari soiri haiduna tombina yengduna lay. Laijasu konado imungda thanamduna sumchit ama pairaga lamsitpa haurai. Tombidu ngangingbana di loirabani. Asoiba amata yaudabatuda ngangba ngamdaduna lay. Laijadu lamsitlambadagi makok adu ngawraktuna laymaida haitharai. Tombi mamau nupina gyan tadana wantharaga layriba adu phawba changsinduna kari tawri haina hangdude. Yengduna adum lay. Tanjaduda thoinaudu thabak halakpani. Matai mana sumangduda taraga laybudu ubada pakhatne chensilai aduga matai mabu kawrai. Itaima, itaima. Ima, kaino imana yengduna layriduba. Itaima se gyan tadre, angta lao. Hai, kaisu tawre. Maina gyan tarakanda hawgacharakchani. Lam macha amatang sitpasida thabak tawningdadana wanthasannarini. Ado nangina thaunate. Chalo, napiga du hongdouro. Imaga ne wari aruba masagadaba lay. Angakpani tombi magi thamoi sisu. Kaino imana haiduba. Itaimasina wakhal tadana layraga thabak tawningdabani haisibu kaigino. Phanalak nungsidabasune asigumba aruba tanphamaksidadi mateng pangpham thoktro. Nangi thamoise yam kanmali ima. Asi haiduna thoinauna mayambubu kaurami. Asumna laija amaibi ama kauduna yenghalami. Amaibi aduna hairai. Ibungo, noigi imungsigi mi henkakadawri. Lemba yamna harauna. Asengbugiru ima maibi. Manine. Ado masase leng otana. Adumba potka thanganganu ko khara chiksilu. Asi hairamnaga amaibi adusu chatkre. Manisu masu phanglani tabada yamna harauzai thoinau sodu mangai. Tombidi haraubagi mahutta saubu sauri thoinauna. Kaino ima nasu pangani hairaga nangna suktoktana layduba haraugidi haidadana. Wathi warim nganganu. Ai wa haigeta. Hayengdine ai mau haiba chakkadawribani. Kanagi mauno haise. Apangba nangi natradi kanai oidoino. Yada lakta yara. Imana silibase nangi phanadabani. Imagi apamba nangna hina khangiduni. Nayamba asina imagi ningba thunghandrabasu. Nangna dine imagi apamba se thunghalu. Kailamdagi nupino. Saksu khangnaba nate hayengwai kamai lemminadoino. Yare. Mot chanadaba hayengwai leminara kandane maina chanajaraksani. Imadine mingonda haikrabani. Aine chophanba yaroiko. O tawro imagi apambado. Nachadi kaisu hajararoi. Hayengwai imagabu yanani hairadi adum phananaba sinbiyu. Adudi natradana imadagi henba oiramlabadi hayengwai kapchajani. Aidine hawjitagi hawna hayorisini. Yare. Aina loina singesi. Makha tabasidine ima oina tawragi. Yade haibado adu khaktangi wa tabagi wani. Asi haiduna tombidu noktana wakhal nungaina lehawi. Mathangi ayukni. Tombi mapinana setuna ayuk nganta aduda tholakpani. Laijana sumchit paiduna lamsilambadu hek mayukni. Tombi sauna. Hai, samona biya. Kaino nang toido? Ha? Ai si thabak chakani haiba khangna. Nangi dubu ai usitaduna tawribro. Aina bu thaba aruba machakani hairadi. Daw yadana basilineba. Adugumba lichato. Namagana pagana tawrucho na taglakpro. Lawai no piye. Ima, ai khangja hautre. Namobu warobigano. Ima thabak chakani haibado namodi tasengna khangjadabani. Hai khredo ko ibe manana haibase. Khara kapsil lauksinaraga aina yani sinine. Ngasai ayu angamada tawgadaba thabak sibu haujikta tawrisibu kaidawraga lairuke. Famungda suru nairaga lairi oiramnine. Ima, ngasidi isase khara nungaite haidana ngahak lairure. Aduda thengdokre. Is nangdi kari oina ngamdriba. Thabak tawningdadana nasanariro. Noige adumaya tawrakpada akhodi loina tawraibani. Kaisu tawrakte. Aduga noina masidaisida narega yeega amuk toiba. Lembana. Ngasaidagi tagena tabani. Ima,
ꯅꯪꯒꯤꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤ ꯂꯥꯏꯖꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ ꯑꯃꯥꯏꯕꯤꯅ ꯈꯔ ꯄꯣꯊꯥꯍꯜꯂꯨ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ 이마수 그래 도비베 야이나 하이마 낭기두부 누피 미짱짱이바 하이버두로 나마 아잉원드가 옹카타나 와 콤버가 ngamlabaneba 아이세 타박 토렉리바니 아두수네 아루바 타박 짤람 콜람다이다 숨짓 우라가 까나나 다우야도이노 이마디 타박 자카니 하이디 하나 하비베야도 숭아이수 하이드나 프라법 토렉르가 이마나 다우리시부 나차케야 팜데 야레고 나 뚜기 미짱짱다나 레하우 아이 뿡세 야드레 아이기 작가 암따 하분 아시 하이럼라가 싸우나 마피 칼람라가 토키 리엠바나 라이자 제탐 아이 도비라기 낭나 사도 와라마니 마학당 보타루 주저라 ngasidiне tabuksu khare thengna chakani ai loin tawbiragi yarani moitada ai dum tawragi awaba tabuksu natabasibu yade yade mina nasalenghan gino haramidudi soibya banate ko chalo chalo chango laije su changki manidu walking chaluraga halakpani machanu pana lamse tuna leirambaduda hai achauba namadi kai chakre nangna lamga sitana tawrami sibu mauna kadai chakraba Baba, laije do masanu haide hai. Imadi thaba aruba machani hairam. Aduna thabak se aina dum tawruba. Phai phai. Icha sidi angamba mateng tawgadaban. Sese. Ngasai walking chapada lamkhang dagi ne. Potpham madudagi ibemagi haira khara leibirakpan pusulo se. Chadi thalaba baba. Thagle thagle. Ado ngasi ruki chakti pai hapurun awangi na khura tombo hugine. Machagi mangani chakauba amale imana thabak chalini na chalisibu kaidanu baba o nanang nubagi nupi hainabani khangdreda magi apamadu hek tawjarasan khoinaga hairubada manadaga hapiba nateda somda satombi amadi chawbidu acha thakpuduna abeton khogi yumda laklami abeton nasu moibu taramna oi Makoy puna imungda phaminay abetona. Ay dinya isi hoinaga asumna lakani haibase sukta thazarude. Tombina noklaga. Ay su inawi bemaga sumaina thengnani haibase thazapote. Chawbina haibadagi khangbani. Ibeton imungda onsinduna machabu kawrai. Bema tarabo nangbo ima hoila ise chagadom ta puthoro. Tombido ngasaidagi ibeton khoigi yuma duda. Lay dana koyeng yengli wakal da so asumna khali thokna su masakreda nanna marola manali yumsina marola ma chawri siwiredi migi mamang da choparoi Lakshmi do imung dagi cha yawa patra du puduna thoklai tombina haima sibu aigi imung nupi oigadori duro masaka se yam nusiyeme aini hek pamba haibadu thoi Inawi bema luhong base khara thujinsi adoi che luhong badi tarai tarai hongba yaroi kho icha mathantani laibak miyam khangna honggadori bani hoida kari gi pikna honggadori banu aiso arai banu pinate inaw hi ya pambado adu mangni tawdusi imaudi masak su phajai magun su lai hayengwai khoida leira kanda nakhutta hamaga pizza dawri bani imaudi sanani adoi che Aige ichanu pisidi mathantani haidana kethokna yukpanina chak thongba thakpa amata su haite do aduna ne minai ama unbada hapa age hai karigi minai no aikhoi mungda minai am leiri tudi mana maina tawjasani imongna kaidobogi wajaru doino imau sidine kidana nandana lekidabani thabak amataga yawa yaba nate nangi damaktani aina leirise chawbina o yare Wari do hayengi su khara thambi nanai na sen wari nungai ri kandane pungse ayori luhongbagi numito afaba mada lepnarasi ngasigidi ne akhoi chalage imoi bema ngasigidi ima chakrage hayeng luhongbada ngantana lobala age hoima chagamta thakidri yare hayeng wai luhongba kanda punna thage asi haiduna tombi hoi yumda halakle tombi wakhal nungai na isaiga saksak tuna changlai Ima, ay ima halak pa ngairamini. Nang di ay kadubi ngairambi ba? Ngasay do, ipamlungi ima do, pau thara ami, pabado masangam di hay. Hayeng se ngakta chacharuge.
ꯏꯁ ꯀꯩꯁꯨ ꯂꯩꯇꯕ ꯊꯨꯠ ꯂꯥꯎꯕ ꯅꯥꯕꯒꯤꯁꯨ ꯀꯣꯏ ꯆꯠꯇꯅ ꯂꯩꯔꯤ ꯍꯧꯖꯤꯛꯄꯨ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯆꯠꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯌꯥꯔꯣꯏ ꯆꯠꯄ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯈꯔ ꯂꯩꯕꯅꯤ ꯑꯗꯣꯝꯇ ꯁꯨꯔꯨ ꯂꯥꯎ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯊꯕꯛꯅ ꯃꯩ ꯍꯧꯔꯀꯥꯟꯁꯤꯗ ꯃꯄꯥꯝ ꯆꯠꯀꯦ ꯀꯥꯏ ꯑꯗꯨ ꯇꯧꯒꯦꯒ ꯑꯗꯥ ꯇꯧꯒꯦꯒ ꯁꯦ ꯑꯩꯒꯤ ꯐꯤꯔꯣꯜꯁꯦ ꯂꯧꯊꯣꯛꯑꯒ ꯊꯅꯝꯒꯦ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯃꯤꯗꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯩꯍꯧꯏ ꯇꯞꯅ ꯁꯣꯜꯂꯛꯏ ꯏꯃꯥ ꯅꯪ ꯅꯆꯥꯕꯨ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯒꯅꯨꯀꯣ ꯅꯤꯉꯣꯜ ꯃꯄꯣꯛ ꯍꯥꯏꯕꯁꯦ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩꯕꯨ ꯑꯣꯟꯈ꯭ꯔꯕꯗꯤ ꯅꯆꯥꯅ ꯇꯧꯅꯤꯡꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯩꯁꯨ ꯅꯣꯏꯕꯨ ꯎꯅꯤꯡ ꯑꯗꯨꯕꯨ ꯁꯝꯕꯜ ꯑꯃꯅ ꯊꯠꯇꯨꯅ ꯅꯆꯥꯕꯨ ꯊꯝꯕꯤ ꯐꯥꯕꯗ ꯃꯆꯥ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯃꯨ ꯑꯩꯁꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯒꯅꯤ ꯋꯥꯡꯈ꯭ꯔꯕ ꯁꯝꯕꯜ ꯑꯃꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯛꯇ ꯈꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯝꯕꯜ ꯑꯁꯤ ꯁꯤꯗꯣꯛꯇꯨꯅ ꯅꯆꯥ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯤ ꯈꯟꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ ꯃꯃꯥ ꯏꯕꯦꯝꯃꯅ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯒꯦ ꯐꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯦꯛ ꯀꯪꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯂꯥꯏꯖꯁꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ ꯃꯅꯦꯝꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯂꯥꯏꯖꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯄꯗ ꯊꯥꯖꯒ ꯊꯦꯡꯅꯔꯝꯃꯤ ꯊꯥꯖꯅ ꯍꯩꯃꯥ ꯂꯥꯏꯖꯥ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯀꯔꯝ ꯇꯧꯔꯤꯒꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯂꯥꯏꯖꯥ ꯅꯪꯁꯨ ꯅꯣꯡꯃꯗꯗꯤ ꯂꯥꯛꯎꯗꯅ ꯅꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯅꯄꯥꯝ ꯂꯝꯗꯝ ꯅꯨꯡꯁꯤꯕꯁꯦ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯤ ꯄꯥꯕꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯇꯥꯏꯌꯦ ꯅꯪꯁꯨ ꯈꯔ ꯂꯥꯛꯇꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯇꯥꯂꯦꯝꯕꯅ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯥꯅꯒ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯣ ꯂꯥꯏꯖ ꯃꯄꯤ ꯏꯔꯥꯆꯦꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗ ꯑꯗꯣ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯎꯅꯤꯡꯉꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯂꯥꯛꯄꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅ ꯊꯥꯖ ꯅꯪꯅ ꯈꯔ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯑꯣ ꯑꯗꯨꯕꯨꯗꯤ ꯌꯦꯡꯒꯦ ꯏꯕꯦꯝꯃ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ ꯅꯪꯅꯗꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯆꯥꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯣꯏꯅꯤ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯄꯣꯛꯆꯔꯣ ꯑꯗꯣ ꯂꯥꯏꯖꯥ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯆꯠꯂꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯂꯥꯏꯖꯗꯨ ꯆꯪꯂꯛꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦꯕ ꯂꯥꯏꯖ ꯃꯄꯤꯗꯨ ꯈꯖꯤꯛ ꯇꯩꯊꯣꯛꯏ ꯂꯦꯝꯕ ꯎꯍꯟꯗ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯥꯖꯗꯨ ꯊꯦꯡꯅꯩ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯗꯕ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ ꯉꯥꯏꯈꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤꯗꯣ ꯑꯩ ꯈꯪꯉꯤ ꯁꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤꯕꯨ ꯌꯥꯝ ꯋꯥꯔꯕ ꯃꯣꯏꯇꯥꯗ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯁꯤꯗꯤ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯐꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯕꯅꯤꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕ ꯊꯣꯛꯈꯤ ꯂꯥꯏꯖ ꯉꯁꯥꯏꯗꯒꯤ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯄꯤꯁꯤꯡꯗꯨ ꯃꯅꯤꯡ ꯇꯝꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯃꯇꯝ ꯃꯥꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏꯖꯁꯨ ꯃꯈꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯦ ꯊꯣꯏꯅꯥꯎꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯤ ꯅꯣꯡꯃꯇ ꯆꯪꯂꯛꯇꯨꯅ ꯍꯪꯕꯤꯗꯦ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯄꯣꯛꯄꯤ ꯃꯦꯂꯩꯁꯨ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯊꯥꯖꯒ ꯂꯥꯛꯂꯝꯃꯤ ꯃꯦꯂꯩꯒ ꯊꯥꯖꯒꯗꯨ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯛꯁꯃꯤꯒ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯂꯩꯒ ꯊꯥꯖꯒ ꯎꯕꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯅꯣꯏꯕꯨ ꯀꯅꯥ ꯍꯪꯕꯅꯣ ꯏꯅꯝꯃ ꯑꯩ ꯂꯥꯏꯖꯒꯤ ꯃꯃꯥꯅꯤ ꯂꯥꯏꯖꯗꯤ ꯀꯅꯥꯅꯣ ꯊꯥꯖꯅ ꯇꯥꯂꯦꯝꯕꯒꯤ ꯅꯨꯄꯤ ꯂꯥꯏꯖꯗꯣ ꯂꯛꯁꯃꯤꯅ ꯑꯣ ꯑꯩꯈꯣꯏ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯃꯃꯥ ꯑꯣꯏꯔꯦ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤꯁꯨ ꯃꯤ ꯌꯥꯝ ꯂꯩꯔꯝꯃꯤꯕ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧꯗ ꯅꯣꯛꯃꯤꯟꯅꯩ ꯃꯅꯤꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯕ꯭ꯔꯣ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯍꯣꯏꯕꯨ ꯀꯅꯥ ꯍꯪꯕꯅꯣ ꯗꯥꯗꯥ ꯑꯩ ꯂꯥꯏꯖꯒꯤ ꯃꯃꯥꯅꯤ ꯍꯩꯃꯥ ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯃꯉꯣꯟꯗ ꯀꯥꯈꯠꯂꯣ ꯁꯤꯗ ꯐꯝꯃꯨꯂꯣ ꯑꯩꯅꯦ ꯅꯆꯥꯅꯨꯄꯤꯕꯨ ꯀꯧꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯕꯨ ꯀꯧꯊꯣꯔꯛꯏ ꯂꯥꯏꯖꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥ ꯑꯃꯗꯤ ꯊꯥꯖ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ
Ima, changsindu na konsili. Mama ebe masu matam kuina urudraba machabu uzabada harauna machabu chetna konsili. Tombiga Lakshmiga de, laija mama machagi mataududa usitana noktuna yengli, laija na makata rei. Lao ima, imungdo pamuse, taja, lao nangso. Yareda, ima changara. Ichabu udaba kuire haiduna ima lakpani. Se, kausite insang na bikara yawani. Aikoige inkoldagi hilakpani. Pusilo, pusilo. Tombina, haima. Isalibi ma, pamaroi hairo. Ngakdang pamko kaino. Ta hawba matakhuo. Nachanupina maina lonjarakchani. Yarani dainambema, aikona thakjaragi. Lakshmi na. Kari kari polo sina. Is, apat ara khara pusilaga taurisi. Yama hinadreda. Sibu kanana chadoino. Sidine, kadaidano ma langthocho. Thajana sauna. He taungambi. Kaino nang haido. Nayumda lakwa mi amada kari wangang sangang ngangani haiba nang khangdabra. Mawa mawairaga aduk yamna wangang sangang luzadab. Ima, mafam asida italaijana sumna wana leramgani haibase ai thajade. Mi sunataba sa singsiga laiminaraga kari kana doino. Aikoina laikhansida mabu puduna chalase. Nangdi amga mina. Laisabi ama oiraga aduk yamna nachin kanba. Adusu aigi yumsida laaga. Mapanda launaragpadu taraduna mani amadi lembasu thoklakne. Lemba mama ubada changsinduna khurumni. Melai sauna mamai onthorai. Laijasu chalo lubani. Mapanda chapuduna thoklai. Lembana. Ima hoilak pa khangja hodre. Phambiyo ima. Lepaga laidubu kaidaurage. Yare yare aikhoi phamdrasu. Ngasidine isa nupise puduna chachakhragi. Chapikro chatebo hairini. Noi chakradine ai waya masangani. Nungaina makalamna amta hinghogi. Melai sauna machanupigi khudang paiduna chingduna thoklai. Chinglamba makhutu ta phaki laijana. Ima, nachabu mafamsida thambiramu. Melai pairamba laijagi makhutu tapna thadorai aduga laijada mapi rachena yengai. Laijasu kaptuna. Ima, nachabu haibe indi haidana warubigana. Aigi aroiba miku phawba mafam asida. Aigi mafam oihanbi. Nachana akhang kanbi. Thauna lebi oinanaba boroina pibiram. Melai kapladuna machabu chetna konsela e aduga hairai. Ichadi akhang kanbi. Thauna lebi su oigadabani. Yeknaba kayabu singnaduna achumbagi firal paigadabani. Imana bor piri. Isana tawruba khudingda mai pakpo oi. Imagi laija. Ima chalagi. Ngasi haiba numit asidagi ima amuk hana mafam asida khongul taraklaru. Isana waraklaba matamdadi nama aina ichagidam thong launa hangduna lei haibase nang kaukunu ko. Manida onsinduna hairai. Dada nachan chacharagi. Aina karisu khangludabana. Imung asida khong thangjiluri. Ai soikre. Aduga masimadi hairamgi. Aigi imungdu pura dalan sadrabasu sel paidrabasu. Aigi imungda lakba midadi nachalna harau taram oi. Adubu mafam asidadi aikhoigi chanafam amata leiramdri. Matam amadana khoina tawjaruba karma aduna nongma natraga nongmadi soidana na sapumba chaktheklakani. Masimadi khangjinbi. Lemba ima chalukhigi. Ngasi aigi icha lamhenbi asina nakhoigi nayumdagi chase haiba yadribase nangidamaktani haiba khangjil. Asi hairamduna melai amadi thaja chatki manina thoknasu ikaikreda. Tombi amadi Lakshmi di mawalaudi haibagi mawongda lai. Lempina ngasaidagi wa ngangdana leiramliba aduda wa hairai. Aibu hek pokpiba imamak na ngasidi. Nacha aibu sumiyam mamangda yunbi. Aina khanki madudi. Nongma natraga nongmadi soidana wakhal tarakani haina. Adubu ngasidi pumnamak haukri. Aigi khangba ngamagi pangalsi leitre. Laijana imungsida kayada wana khanglam ai ngasida makhang. Ngasidagi aibu nacha amani haina khanbiran. Imagi nacha ahaldi sikre haina khanbiru. Laija lao. Ngasidagi ibani tongana leirasi. Asi hairamnaga laijagi khudang paiduna chingduna pusinki. Wai dum sange kaino leibikro tongana. Aigidine imau sana leirina. Mau la. Aikhoisu tongana leigatabani. Lakshmiga tombigasu changkre manina. Karinone. Aigi imungsida tawriba thokliba mayam asibu. Aina ahal ama oina karisu haida. Yengduna leibasibu chumliba. He nongdamba. Nangi karamba kumhaino.
ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯤꯕ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ, ꯃꯈꯥ ꯇꯥꯕꯁꯨ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯅꯨꯡꯁꯤꯗꯗꯨꯅ ꯂꯩꯔꯦ, ꯅꯨꯄꯤꯒ ꯄꯣꯛꯄ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯊꯤꯈ꯭ꯔꯦ꯫ ꯂꯛꯁꯃꯤ ꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯆꯥꯅꯔꯕꯅꯤꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯊꯛꯇ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯅꯦꯝꯕꯨ ꯅꯨꯡꯁꯤꯗꯕ ꯍꯧꯔꯛꯂꯦ꯫ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯀꯔꯤꯃꯇ ꯍꯩꯕ ꯅꯠꯇꯦ꯫ ꯃꯅꯦꯝꯅ ꯌꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯃꯧ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯛꯁꯃꯤꯅ ꯃꯅꯦꯝ ꯏꯕꯦꯝꯃꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯂꯨꯝꯃꯤ, ꯑꯗꯨꯅ ꯆꯥꯛꯇꯣ ꯏꯃꯥꯅ ꯈꯔ ꯊꯣꯡꯕꯤꯔꯣ꯫ ꯑꯩꯁꯦ ꯁꯣꯔꯥꯠ ꯑꯃ ꯆꯠꯀꯗꯕꯅꯤ꯫ ꯌꯥꯝꯅ ꯍꯦꯟꯅ ꯆꯤꯛꯇꯕ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯊꯣꯡꯉꯨꯔꯣꯗꯅ꯫ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯗꯨꯕꯣ? ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯆꯥꯛ ꯊꯣꯡꯉꯨꯆꯣ ꯍꯥꯏꯗꯨꯕꯨ? ꯑꯩꯅ ꯊꯣꯡꯕꯗꯣ ꯏꯃꯥꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯌꯥꯗꯕꯗꯣ ꯇꯥꯛꯂꯒ ꯊꯣꯡꯉꯒ ꯑꯗꯨꯝ ꯍꯩꯔꯛꯀꯗꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯏꯃꯥ, ꯍꯥꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟꯗ ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯑꯃꯨꯛꯇꯣꯏꯕ ꯏꯃꯧꯗꯤ ꯀꯩꯝꯇ ꯇꯧꯍꯜꯂꯣꯏ, ꯀꯦꯔꯒ ꯂꯩꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯩꯈꯣꯏꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯩ, ꯃꯥꯅ ꯃꯥꯏꯅ ꯇꯧꯖꯁꯅꯤ, ꯏꯃꯧꯗꯤ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯅꯤ ꯀꯥꯏꯅ꯫ ꯆꯥꯛꯇꯣ ꯊꯣꯡꯅꯤꯡꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯩꯗꯧꯕꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯣ ꯇꯣꯉꯥꯟ ꯄꯤꯖꯔꯤꯅꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯃꯥ ꯄꯜꯂꯛꯀꯅꯨ, ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯖꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯂꯛꯁꯃꯤꯗꯨ ꯃꯅꯦꯝꯅ ꯂꯨꯅ ꯇꯧꯋꯦ ꯃꯇꯤꯛ ꯃꯉꯛ ꯑꯗꯨ ꯍꯥꯏꯒꯠꯂꯝꯃꯤ꯫ ꯇꯣꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯅꯤꯅ, ꯍꯥꯏ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯅꯪꯒꯤꯗꯨꯕꯨ ꯆꯥꯛ ꯊꯣꯡꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯣ, ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯏꯗꯤ ꯁꯥꯟꯅꯕ ꯅꯠꯇꯤꯌꯦ, ꯆꯥꯛꯅꯦ ꯊꯣꯡꯂꯤꯁꯦ꯫ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯨꯔꯒꯦ? ꯌꯥꯝꯅꯕꯨ ꯄꯛꯆꯔꯤ, ꯆꯍꯤꯅ ꯌꯧꯔꯀꯥꯟꯗꯨꯗ ꯆꯥꯛꯈꯨꯝꯗꯒ ꯂꯩꯗꯅ ꯆꯥꯛꯀ ꯊꯣꯡꯕꯗꯨꯕꯨ꯫ ꯍꯥꯟꯅꯗꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯆꯪꯉꯒ ꯆꯥꯕꯅꯤꯗꯣ, ꯍꯧꯖꯤꯛꯇꯤ ꯅꯁꯥꯅ ꯊꯣꯡꯉꯒ ꯆꯥꯗꯣꯔꯦꯗꯣ꯫ ꯇꯧ ꯇꯧ, ꯑꯩ ꯍꯥꯏꯔ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯣ꯫ ꯍꯥꯏꯔꯨꯔꯒ ꯃꯁꯤꯒꯤ ꯈꯨꯅꯨꯡ ꯆꯨꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯍꯥꯏꯔꯛꯀꯗꯧꯔꯤ꯫ ꯃꯥꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯧꯖꯤꯛꯄꯣ? ꯃꯆꯥ ꯍꯥꯏꯔ ꯅꯨꯄꯤ ꯑꯃ ꯄꯣꯛꯁꯜꯂꯦ, ꯃꯈꯥ ꯇꯥꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯅꯆꯥ ꯑꯍꯜꯁꯦ ꯍꯤꯡꯉꯝꯃꯤ ꯍꯥꯏꯗꯅ ꯀꯅꯥꯅꯅꯣ ꯈꯪꯕꯤꯗꯣꯏꯁꯤꯕꯣ? ꯁꯗꯥ ꯅꯧꯗꯥ ꯄꯤꯕ ꯉꯝꯗꯕꯤ ꯂꯋꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯔꯤꯒ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦꯗ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯗꯣ ꯅꯪ ꯁꯣꯔꯥꯠ ꯑꯃ ꯂꯩ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯒꯨꯝ ꯇꯧꯗꯥꯏꯅꯦ, ꯀꯩꯗꯧꯔꯕ? ꯑꯣ, ꯆꯠꯂꯔꯣꯏ, ꯆꯥꯛꯁꯦ ꯊꯣꯡꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ꯫ ꯇꯣ, ꯈꯔ ꯇꯧꯗꯕ ꯌꯥꯕ꯭ꯔꯥꯗꯣ? ꯅꯃꯧ ꯅꯨꯄꯤ ꯄꯩꯁꯥ ꯄꯥꯏꯕꯤ ꯑꯃ ꯌꯥꯝꯅ ꯊꯤꯈꯤ ꯇꯥꯏ, ꯍꯧꯖꯤꯛꯇꯤ ꯐꯪꯂꯦꯗꯅ, ꯀꯩꯗꯧꯔꯦ? ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯔꯝꯗ꯭ꯔꯦ, ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯕꯗ ꯁꯤꯃꯗꯤ ꯍꯩ ꯍꯥꯏꯕ ꯁꯤꯃꯗꯤ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ, ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯋꯥꯕ ꯇꯥꯕꯅꯤ꯫ ꯃꯥꯏꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯗꯤꯅꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ, ꯏꯃꯧꯁꯦ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯁꯅꯥꯅꯦ ꯁꯅꯥ, ꯍꯌꯦꯡꯋꯥꯏꯅꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯅ ꯇꯧꯔꯤꯀꯥꯟꯗꯗꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯍꯟꯗꯕꯗꯥꯏꯅꯦ꯫ ꯃꯥꯗꯤ ꯑꯗꯨꯝ ꯁꯨꯏ, ꯆꯥꯛꯁꯨ ꯊꯣꯡꯏ, ꯐꯤꯁꯨ ꯁꯨꯏ, ꯅꯆꯥꯅꯨꯄꯥ ꯎꯗ꯭ꯔꯤꯀꯥꯟꯗ ꯏꯁꯤꯡꯁꯨ ꯍꯣꯜꯂꯤ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧ, ꯑꯗꯨꯅ ꯀꯔꯝ ꯇꯧꯕꯖꯥꯠꯅꯣ? ꯌꯥꯔꯦ, ꯃꯈꯣꯏ ꯕꯥꯕꯣ ꯑꯝꯇ ꯊꯣꯛꯄꯤꯈ꯭ꯔꯣ, ꯆꯥꯛ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯀꯧꯁꯤꯟꯖꯔꯛꯑꯒꯦ꯫ ꯍꯣ ꯍꯣ ꯍꯣꯏ, ꯑꯩꯁꯨꯅꯦ ꯏꯁꯨ ꯊꯕꯥꯒ ꯑꯝꯇ ꯁꯥꯟꯅꯔꯨꯈꯤꯒꯦ, ꯀꯥꯟꯅꯄꯣꯠꯇꯦ, ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜꯗ ꯉꯥꯏꯍꯥꯛꯁꯨ ꯊꯣꯛꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯛꯁꯃꯤꯗꯨ ꯃꯅꯦꯝ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯤꯅ, ꯀꯩꯗꯧꯔꯦ ꯏꯃꯧ ꯏꯕꯦꯝꯃ? ꯃꯥ, ꯅꯆꯥꯅꯨꯄꯥꯒ ꯑꯩꯒ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯑꯗꯨꯁꯦ ꯅꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜꯅꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯅꯤ, ꯊꯕꯛ ꯆꯠꯇꯣꯔꯕꯅꯤꯅ ꯌꯥꯔꯔꯣꯏ, ꯏꯃꯥꯅ ꯈꯔ ꯁꯨꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯆꯥꯛꯁꯨ ꯑꯥꯗ ꯆꯥꯔꯨꯔꯒꯦ, ꯍꯥꯞꯄꯣꯔꯅꯨ, ꯍꯣꯔꯦꯟ ꯊꯦꯡꯂꯛꯄꯁꯨ ꯌꯥꯏ, ꯏꯁꯤꯡ ꯃꯥꯏꯁꯤꯡꯒ ꯑꯝꯇ ꯂꯩꯍꯧꯗꯕꯅꯤ, ꯈꯔ ꯍꯣꯟꯖꯤꯟꯕꯤꯔꯝꯃꯣ꯫ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯊꯦꯡꯂꯛꯂꯕꯁꯨ ꯏꯃꯥ ꯍꯣꯏ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯊꯣꯛꯄꯤꯔꯝꯃꯣ, ꯑꯩꯈꯣꯏꯗꯤ ꯏꯄꯥꯝꯗ ꯆꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯅꯪꯕꯨ ꯅꯄꯥꯝꯗꯔꯣ ꯆꯠꯇꯣꯏꯁꯦ? ꯍꯣꯏ ꯃꯥ, ꯑꯩ ꯊꯣꯛꯑꯦꯀꯣ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯃꯅꯝ ꯅꯝꯕꯤꯈꯤꯒꯦ꯫ ꯌꯥꯔꯅꯤ, ꯌꯨꯝ ꯐꯥꯎꯕꯇꯪ ꯆꯠꯄꯁꯤꯗ ꯀꯔꯤ ꯍꯪꯕꯅꯣ ꯈꯪꯗꯦ꯫ ꯇꯣꯝꯕꯤꯅ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯆꯠꯈ꯭ꯔꯦꯗꯀꯣ ꯃꯥꯒꯤ ꯃꯄꯥꯝꯁꯦ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥꯝ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯅꯥꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯕ ꯅꯠꯇꯦ, ꯑꯩꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯅꯤ ꯈꯨꯝꯃꯛꯀꯗꯧꯔꯤꯕꯁꯤ꯫ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨꯁꯨ ꯑꯃꯨꯛ ꯄꯤꯁꯜꯂꯝꯃꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯊꯣꯏꯅꯥꯎ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯏꯟꯅꯗꯣꯏꯔꯥ? ꯍꯣꯏ, ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤꯅ ꯍꯦꯛ ꯍꯤꯛꯇꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗꯕ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯨꯄꯤꯅ ꯌꯥꯅꯅꯕ꯫
Imaගේ Tumba, Ima Wam the Hike. Kaiwanuma, said Hero, Tinga consider. Ima say I'm worry. Hanubi, I not over my am say, Nang Buyim Bungam Libro. Karakango Ima, Namo Pesa Bini. Mana Hibini, in the Lacta Baya brother. I tell again, Pungseade, Imana talk with a hole. Toy now talk ray, don't be so young and the female am the put in a togai. Manina Karino Mutoriduna. Pirol mayam duna Kado Riba. O Natanu don't begin actani. Su had in a pyramid in England. Nataga no mogus in a jelly sibu, Kadai the Bumandine, Masangam de Haidane. O Kangdi Mapam the knee. I do the boy should do Pilodana. Tabana Angang you can hide it. Buba, Fido, I so big. Buboti, a house so oily. Ising hon bada, Kwang Nagani. Is Haide the Wangang Badia. Mama Ahiba, Machanina. Talo Salada, Nasatu Yindi. Issue try. Nambupi Shuba Higadran he. Hoi Bubu, Haini. Adobupo, Bubona Ayuba cooking is how is a kegino. Hey, Nabok young Albini. Margomana way up and a din issue city. Adobupo, Pupubu, Jajaraba. Kadai, it's out no da, Nabohanu be say. A sinner told me Hibani. Tonki body queerabani, Louis Dribber Kangdini. I did a pupu, a quid in a jar say, a quiggy the Jack Hori. Kadi Hiba. Pupu issue with the Jack Jaru Sheba. I say Haina, Tabana yada, the Namanibuma could bite the Maquigi of the Purabri. Tabana. Ima. A quiggy Jack Tibiro, Pupuga Ibani Jaduini. Baba, some the links in view. Namoja in Jang Simjaraki. Yam never tear canoe movie, Kazakang Tiro. A song giddy, Karino meet the Jacksani Kangmanati, Aduna Nair. Issue Ibu Kazik Jahoragi. Ibungo Jogudi, Tabak Jakrabra. Hoi Baba, Jackie. Nasidi, Tabaki Pasasupira can you hire me? Aduna Horendi, in Sangton Birurano, among the Tinjaragi. Some the Sulaks me to Mamaga Wari Tauri. Ima. I yum to the Lebangamare, Hanubin in a toy to Nania. Kazitaga, Letopa Abanate. Kaisa doino, Kaito doinoana, Atum. Nayanupa the Hidaga, Tongana Jara Jakandi. A Heleni is Sebato when a Hinabutanki. Hana de Minanupi to go pull up Jari Kanda de Asa. Tabam de Aurum Dabani. How's it Tonga Janarabanina? I eat a Tanita Risi. I am Hina Dreba. Imagi Bema, Imawa Hagi. Parabasu Patrabasu Nahakse, Yum Amagimo Oirabani. Adunane. Yum Maduda, Lady Ba Ahalsing. Takana de Wangangan. Yim. Nangsu, Nangina Jama Lady do, Kaya the Ink Takraban. Taxi Casina Marola Malady. Mo Hirana Quayani Kaktani. Nungsi Janana Labaina. Nang the sail by among the Gehorapani. Aduga Mana Patikom Ti the Gehorapani Haini. Nakoy Anigi Marakta, Karigi can never tamlibano. Imagi Bema, Nang Wakal Tauko, Horenium the Hankibagane, Nasido, Chalagalani Hairujo. Nakoy Nushi Janana Labaduni, Imana Pamlibasi. Nani Bibi Madusu Wakaltan and about Nanukadaban. Ima, Nachalu in a Kanjeri. Aina, Ichedalan Kibasindo, Amtangapio Haizagani. I Wakaltin be Habado Oiri. Atugamna, Aina Padam Jubasipukarigino. I see hi to the Mamada, once in the Kapi, Numidangi Matami. Don't be the Tabakarata Uraga, Makwanga do Yamana Klami. Mapure with a hay. My Baba, Tani bro. Gasidi Tabakarata Rubagi Kwang Siling Bayatri. Aduna Jacto, my Babuna Karatombi. I think I'm whatever madre. I see hi to the Nahiri. Manisumagi to Pigimatawi and Bangam Traduna Jacto, my Tagali. Laija Amadi Taba, Mamma Jasut what a joke of a Biduna Jangai. Pupu Jack Jaraba Issue to beer, Pupu with Jack Jardine. Pupu Jack Tongi. Kaino Baba, Jackatung the Natorisiba, in out the later. Late. Masai Ujaki with the Yahalatri. Se Baba, Jack to the Motong Zaragi. In Sang the Tonga Basuyarani. I know Pura said, Sinadum Kondarani. Pupu, Bubu Tikai the Jack Shaggy. Makwang Nai had a pamung the Hipongani. Tabama Pokimanak the Jinsinki. Don't be na head on the later me. Buba,
ꯇꯥꯕ꯭ꯔꯣ? ꯈ꯭ꯋꯥꯡꯗꯣ ꯌꯥꯝꯅ ꯅꯥꯕ꯭ꯔꯣ? ꯑꯩ ꯅꯝꯕꯤꯒꯦ ꯕꯨꯕꯣꯛ. ꯁꯣꯝꯗ ꯈꯤꯇꯪ ꯑꯣꯟꯊꯣꯔꯛꯑꯣ. ꯇꯣꯝꯕꯤꯁꯨ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ. ꯈꯔ ꯐꯕ ꯃꯥꯟꯕ꯭ꯔꯣ ꯕꯨꯕꯣꯛ? ꯈꯔ ꯐꯕ ꯃꯥꯜꯂꯤ. ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯀꯦ? ꯃꯃꯥꯗꯤ ꯆꯥꯛ ꯊꯣꯡꯍꯧꯔꯤꯌꯦ. ꯑꯗꯣ ꯕꯨꯕꯣꯛ ꯑꯩ ꯆꯥꯛ ꯂꯧꯔꯨꯈꯤꯒꯦ. ꯑꯗꯨꯒ ꯕꯨꯕꯣꯛꯇ ꯏꯟꯕꯤꯒꯦꯀꯣ. ꯇꯣꯝꯕꯤ ꯄꯤꯛꯏꯅ ꯈꯖꯤꯛ ꯆꯦꯟꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ. ꯊꯕꯥ ꯍꯔꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ. ꯂꯥꯏꯖ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯃꯥ, ꯕꯨꯕꯣꯛꯀꯤ ꯆꯥꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ. ꯑꯩꯅ ꯏꯟꯕꯤꯗꯣꯏꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯣ ꯄꯨꯗꯨꯅ ꯆꯪꯂꯛꯏ. ꯇꯣꯝꯕꯤꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯊꯕꯥꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯣꯠꯇꯨꯅ ꯆꯥꯛꯈꯨꯝ ꯑꯃ ꯏꯜꯂꯛꯏ. ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ ꯅꯪꯒꯤꯁꯤꯕꯣ? ꯉꯥꯅꯦ ꯕꯨꯕꯣꯛ. ꯀꯨꯏꯔꯦꯗ ꯁꯨꯃꯥꯏꯅ ꯉꯥ ꯊꯣꯡꯕꯒ ꯆꯥꯈꯤꯗꯕ. ꯀꯗꯥꯏ ꯕꯨꯕꯣꯛꯇ ꯏꯜꯂꯛꯎ. ꯊꯕꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯕꯣꯛꯄꯨ ꯆꯥꯛ ꯏꯟꯕꯤꯔꯤ. ꯂꯥꯏꯖꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ. ꯃꯥꯁꯨ ꯃꯁꯨ ꯃꯕꯣꯛ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯖꯤꯛ ꯍꯔꯥꯎꯖꯩ. ꯑꯁꯨꯝꯅ ꯆꯥꯛ ꯄꯤꯖꯔꯝꯂꯕ ꯃꯇꯨꯡꯗ ꯂꯥꯏꯖ ꯃꯃꯥ ꯃꯆꯥꯗꯨ ꯆꯠꯈ꯭ꯔꯦ. ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯄꯨꯔꯣꯏꯕꯗ. ꯃꯣꯏꯄꯥꯛꯄꯣ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯗ꯭ꯔꯦ. ꯑꯩꯅ ꯁꯣꯜꯂꯕ ꯉꯝꯂꯛꯇ꯭ꯔꯕ ꯀꯥꯟꯅꯁꯤꯗ ꯏꯁꯨ ꯅꯨꯄꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ. ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ. ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯕ ꯈꯛꯇꯕꯨ ꯃꯤ ꯑꯣꯏꯅ ꯎꯔꯨꯕ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤ. ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧ ꯑꯍꯜꯕꯨ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯅ ꯎꯔꯨꯔꯕ. ꯏꯈꯨꯠꯇ ꯇꯥꯔꯕ ꯃꯅꯤ ꯑꯃꯕꯨ ꯀꯣꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯪꯊꯣꯛꯄꯅꯤ. ꯅꯣꯡꯃꯗ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯍꯪꯒꯠꯅ ꯈꯨꯝꯂꯛꯈꯤꯗ꯭ꯔꯕꯅꯤ. ꯃꯍꯥꯛꯄꯨ ꯄꯩꯁꯥ ꯄꯥꯏꯗꯦ ꯂꯥꯏꯔꯔꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯟꯊꯣꯛ. ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥꯅꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯃꯨꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯏꯆꯤꯜꯃꯛꯅ ꯊꯤꯅ ꯉꯥꯡꯕꯤꯈꯤꯕ. ꯃꯍꯥꯛꯀꯤ ꯄꯤꯒꯤ ꯑꯥꯊ꯭ꯔ ꯑꯗꯣ ꯑꯩꯅ ꯀꯔꯤꯅꯣ ꯈꯪꯈꯤꯗꯦ. ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯩ ꯑꯣꯏꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯕꯨ ꯃꯥꯡꯖꯜꯂꯦ. ꯑꯩ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯏꯖꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ. ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯦ. ꯏꯃꯧ ꯑꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯗꯕ. ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯗ ꯃꯊꯃꯣꯏꯗꯣ ꯀꯌꯥꯗ ꯆꯥꯛꯂꯝꯒꯅꯤ. ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥ ꯑꯇꯣꯝꯕꯅꯁꯨ ꯇꯥꯔꯝꯃꯤ. ꯁꯣꯝꯗꯁꯨ ꯃꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯅ ꯂꯥꯏꯖꯅ ꯇꯝꯕꯗꯒꯤ ꯂꯦꯝꯕꯁꯨ ꯃꯆꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ. ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯀꯞꯄꯒ ꯂꯩꯔꯗꯤ? ꯂꯥꯏꯖꯅ, ꯅꯆꯥꯅꯃꯧ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯒꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯅꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯅꯦꯝꯅ ꯏꯃꯧꯕꯨ ꯀꯣꯟꯒꯦꯔꯥ? ꯏꯃꯧꯕꯨ ꯀꯣꯟꯗꯨꯅ ꯄꯥꯞ ꯆꯦꯜꯂꯕ ꯊꯃꯣꯏꯁꯦ ꯆꯥꯎꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯂꯥꯏꯖꯁꯨ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯤ. ꯏꯃꯥ, ꯅꯃꯧꯅ ꯏꯃꯥꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ. ꯏꯃꯧꯅ ꯀꯔꯤꯒꯤ ꯂꯥꯜꯂꯨꯅꯤ? ꯂꯥꯜꯂꯤꯕꯗꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯊꯝꯂꯨꯕ, ꯑꯔꯪꯕ ꯄꯨꯝꯕꯅ ꯁꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ, ꯑꯍꯦꯟꯕꯗ ꯄꯥꯝꯂꯨꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯃꯥ ꯑꯩꯒꯤ ꯏꯔꯥꯜ. ꯂꯛꯁꯃꯤꯁꯨ ꯀꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯃꯧ ꯑꯩꯍꯥꯛꯄꯨꯁꯨ ꯉꯥꯛꯄꯤꯌꯨ. ꯅꯃꯧꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯨꯔꯤ. ꯏꯆꯦꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯨꯗꯕꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯣ ꯇꯠꯅꯅꯕ ꯍꯣꯠꯅꯔꯨꯔꯤ. ꯄꯩꯁꯥ ꯄꯥꯏꯔꯤ, ꯑꯩꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯔꯅꯤ ꯈꯜꯂꯨꯕ ꯉꯁꯤꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯏꯀꯥꯏꯖꯔꯦ. ꯕꯥꯕꯥ ꯑꯃꯗꯤ ꯏꯃꯥꯗ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯅ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯆꯦꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯑꯊꯥꯡꯕꯅꯤ. ꯃꯥ ꯂꯩꯔꯝꯕꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯄꯅꯤ. ꯅꯤꯡꯉꯣꯜꯗꯤ ꯃꯤ ꯅꯠꯇꯦ, ꯐꯤꯐꯥ ꯈꯛꯅ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ. ꯅꯈꯣꯏꯒꯤ ꯋꯥꯈꯜꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕꯤꯌꯨ. ꯕꯨꯕꯣꯛ, ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯩꯕꯤꯔꯅꯨꯀꯣ. ꯑꯩꯒꯤ ꯕꯨꯕꯣꯛ ꯑꯣꯏꯔꯦꯀꯣ ꯉꯁꯤꯗꯒꯤ. ꯇꯣꯝꯕꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ, ꯃꯥꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯕꯨꯕꯣꯛ. ꯂꯥꯎ, ꯏꯁꯨ ꯊꯣꯏꯕꯤ ꯕꯨꯕꯣꯛ ꯀꯣꯟꯒꯦ ꯂꯥꯎ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ. ꯃꯅꯤꯅ, ꯄꯦꯜꯂꯦ. ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯃꯤ. ꯏꯆꯥꯁꯥ ꯏꯄꯥ ꯄꯦꯜꯂꯦ. ꯏꯃꯥ, ꯅꯆꯥꯅ ꯈꯪꯗꯗꯨꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯄꯪꯕꯤ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ. ꯏꯃꯧ ꯏꯕꯦꯝꯃ, ꯍꯌꯦꯡꯗꯤ ꯏꯃꯧꯒꯤ ꯅꯄꯥꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯀꯗꯕꯅꯤ. ꯀꯅꯥꯝꯇ ꯆꯤꯊꯕ ꯌꯥꯔꯣꯏ. ꯕꯨꯕꯣꯛ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯑꯗꯨꯕꯨꯔꯣ, ꯅꯣꯏꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ. ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯕꯨꯕꯣꯛ ꯑꯃ ꯂꯩꯒꯗꯣꯏꯔꯥ? ꯂꯩꯒꯗꯧꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ.
ꯃꯌꯥꯝꯗꯣ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯔꯥꯡ ꯇꯧꯏ ꯂꯛꯁꯃꯤꯅ꯫ ꯊꯕꯥ ꯅꯪꯕꯨ ꯂꯣꯏꯔꯕꯣ? ꯆꯆꯥ ꯐꯤꯔꯣꯜ ꯁꯦꯠꯇꯧꯗ ꯉꯥꯏꯔꯤ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯁꯤ ꯑꯣꯏꯅ ꯁꯦꯠꯂꯁꯤ꯫ ꯑꯌꯥ ꯆꯆꯥ ꯁꯤꯒꯤ ꯐꯤꯔꯣꯜꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ, ꯁꯤꯕꯨ ꯑꯩꯒꯤꯔꯣ? ꯃꯥꯅꯤ, ꯄꯥꯝꯃꯕꯣ ꯅꯪꯕꯣ? ꯌꯥꯝ ꯄꯥꯝꯖꯔꯤ꯫ ꯑꯗꯣ ꯆꯆꯥ ꯑꯩ ꯄꯨꯄꯨꯗ ꯌꯦꯡꯍꯟꯒꯦꯀꯣ? ꯌꯦꯡꯍꯜꯂꯣ꯫ ꯊꯕꯥ ꯍꯔꯥꯎꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄꯨꯄꯨ ꯌꯦꯡꯉꯣ ꯇꯨ ꯑꯩꯒꯤ ꯐꯤꯔꯣꯜꯁꯦ ꯐꯖꯕ꯭ꯔꯥ? ꯍꯩꯃ ꯀꯅꯥꯅ ꯂꯩꯕꯤꯔꯤꯅꯣꯅꯦ ꯏꯁꯨ ꯊꯣꯏꯕꯤ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯏꯁꯨꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯣ ꯅꯪ ꯄꯩꯁꯥꯒ ꯄꯥꯏꯔꯕ꯭ꯔꯣ? ꯁꯦ ꯂꯨꯄꯥ 10ꯁꯦ ꯄꯥꯏꯁꯤꯜꯂꯨ, ꯍꯣꯔꯦꯟ ꯑꯥꯗ ꯆꯠꯄꯗ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯥꯎꯀꯣ꯫ ꯑꯗꯣ ꯄꯨꯄꯨ ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯄꯨꯄꯨꯒꯤ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣ? ꯄꯨꯄꯨꯒꯤꯗꯤ ꯀꯩꯁꯨ ꯂꯩꯔꯛꯀꯅꯨꯗ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯥꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯄꯨꯄꯨꯗꯣ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯨꯀꯣ꯫ ꯇꯣꯝꯕꯤꯅ, ꯏꯁꯨ ꯁꯅꯥ ꯂꯥꯎꯅꯦꯍꯦ, ꯄꯨꯡꯁꯦ ꯑꯥ ꯊꯦꯡꯈ꯭ꯔꯦꯅꯦꯍꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯄꯒ ꯁꯥꯟꯅꯔꯣ꯫ ꯆꯠꯂꯣ ꯕꯨꯕꯣꯛꯅ ꯀꯧꯔꯦ꯫ ꯄꯨꯄꯨ ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯀꯨꯏꯅ ꯂꯥꯛꯈꯤꯗ꯭ꯔꯕ ꯃꯄꯥꯝ ꯂꯝꯗꯝ ꯌꯧꯔꯛꯄꯗ ꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯟꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯖꯩ꯫ ꯃꯦꯂꯩꯗꯨ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯤ ꯈꯔ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯆꯦꯡ ꯈꯩꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖ ꯃꯃꯥꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ, ꯏꯃꯥ! ꯃꯦꯂꯩ ꯏꯉꯛꯉꯛꯅ ꯑꯃꯔꯣꯝꯗ ꯍꯔꯥꯎꯅ ꯃꯆꯥꯕꯨ ꯌꯦꯡꯖꯩ꯫ ꯏꯃꯥ ꯅꯆꯥ ꯂꯥꯛꯏ, ꯅꯆꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯍꯩ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯃꯁꯛ ꯈꯪꯗꯅꯤ? ꯃꯇꯝ ꯁꯥꯡꯅ ꯏꯃꯥ ꯏꯆꯥ ꯎꯅꯗ꯭ꯔꯕꯁꯨ ꯉꯁꯤꯁꯨ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯏꯃꯥꯅ ꯀꯥꯎꯕ ꯂꯩꯇꯦꯅꯦꯍꯦ꯫ ꯂꯥꯎ ꯆꯪꯉꯣ, ꯀꯔꯤꯒꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯅꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯏꯔꯤꯕꯅꯣ? ꯇꯣꯝꯕꯤꯅ, ꯏꯅꯥꯎ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯛꯂꯤꯌꯦ꯫ ꯅꯅꯝꯃꯅ ꯑꯄꯪꯕꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯜꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯠꯇꯦ ꯏꯅꯝꯃ, ꯅꯅꯥꯎꯅ ꯀꯔꯤꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯉꯁꯤ ꯑꯁꯨꯝꯅ ꯅꯆꯜꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯅꯅꯥꯎꯒꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯆꯪꯕꯤꯔꯛꯎ꯫ ꯏꯅꯥꯎꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤꯅꯤ꯫ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯔꯤꯒꯤ ꯂꯦꯝꯅ ꯃꯥꯡꯒꯅꯤ? ꯂꯛꯁꯃꯤꯅ, ꯏꯆꯦ ꯂꯩꯔꯝꯕꯒꯤ ꯃꯅꯥꯎ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕꯅꯤ, ꯃꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯏꯅꯦ, ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯂꯩꯔꯁꯨ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯅꯦ ꯀꯩꯁꯨ ꯋꯥꯔꯧꯗꯤꯌꯦ, ꯅꯈꯣꯏꯅ ꯄꯨꯟꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯂꯥꯛꯄꯁꯦ ꯎꯕꯗ ꯏꯅꯦꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ꯫ ꯕꯨꯕꯣꯛ, ꯑꯁꯤꯁꯨ ꯑꯩꯒꯤ ꯕꯨꯕꯣꯛꯂꯣ? ꯃꯥꯅꯦ, ꯆꯠꯂꯣ ꯕꯨꯕꯣꯛꯇ ꯈꯨꯔꯨꯝ, ꯅꯪꯒꯤ ꯑꯁꯦꯡꯕ ꯕꯨꯕꯣꯛꯇꯤ ꯃꯍꯥꯛꯁꯤꯅꯤ꯫ ꯃꯦꯂꯩ ꯊꯕꯥꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯁꯨꯕꯨ ꯄꯝꯈꯠꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁꯨꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯗꯅ, ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯣ ꯕꯨꯕꯣꯛ, ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯈꯔ ꯂꯥꯛꯎꯀꯣ꯫ ꯄꯨꯄꯨ ꯑꯃꯁꯨ ꯂꯩ ꯍꯥꯏ, ꯑꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯄꯨꯄꯨꯗꯤꯅꯦ ꯑꯥ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯈꯤ, ꯍꯣꯔꯦꯟ ꯏꯁꯨꯒꯤ ꯄꯨꯅꯅꯕ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯤ? ꯁꯥꯟꯅꯕ ꯊꯣꯛꯑꯝꯒꯅꯤ, ꯅꯪ ꯂꯥꯛꯀꯅꯤ ꯈꯪꯗꯗꯅ ꯁꯥꯟꯅꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯆꯠꯂꯣ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯣ꯫ ꯑꯩꯅꯦ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯏꯆꯜ ꯏꯕꯦꯝꯃ, ꯉꯥꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯛꯂꯕꯅꯤ, ꯃꯁꯦ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯅ꯫ ꯍꯩꯃ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯉꯥꯒ ꯂꯩꯗꯅ ꯂꯣꯏꯅ ꯄꯨꯔꯛꯑꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯆꯣꯏ ꯇꯥꯔꯨꯔꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫